Manipurdagi artisan Wahengbam Sayada Sant Kabir Handloom Award for 2023 pirakre. Wahengbam Sayana Award asi fanglakpada Chief Minister Nongthombam Birena mahaki X handle account da thagalaki amadi nungaiba fongdoraki. CM Birena Sayana Award asi fanglakpada Manipur ki chauthok chaningai ni hairi. Inafi lon bada Sayagi top topa खुद है बबू सखंग बिदुना अवार्ड असी पिरखिबनी पनबा याबदी Sant Kabir Handloom Award असी हैंडलूम सेक्टर की खुद है बसिंग सखंग दुना नेशनल की थाकता पीबे अवार्ड नी District Volleyball Association Thobal gi mityeng makhada Youth Development Committee Khoirom na sinduna tha se ki tang kulumdoi dagi team nipan na saruk yaduna yaripok Khoirom Kangjebung da chatharakhiba Thobal District Inter-Village Volleyball Tournament 2024 gi winner Lewa Lamding na oikre ngasi sanakhiba tournament asigi final match da Lamding amasung Andro A anina sanakibada Lewa Lamding na Andro A bu straight set ta kunmanga taramanga kunmanga kulumdoi kunmanga taramapan da maithiba piduna tournament asigi winner oiba ngamkhibani winner oikraba team Lewa Lamding na selgi mana lupa lising tara manga aduga runner up takraba Andro A team na lupa lising tara gi mana phangki best player Lewa Lamding gi Ibobi best striker Andro gi Ibo Chao best lifter Lewa Lamding gi Sanayai ma amadi best libero da YDC Khoirom gi khomaina takre tournament adu loisanbagi thoramda Thobal Zira Parisad ki Adyaksha ki ai Sobana athoiba mithunglen Lairong Thel Ningel Gram Panchayat ki Pradhan Salam Kumar na thoramapu aduga Youth Development Committee Khoirom gi President Haubam Jiten social activist Kaisam Raju amadi local luchingba kayana akhanaba mithunglen sing oina saruk yaduna mana mathum sing yenthokhi Assam की Agricultural Development Officers ADO की थपक लौबदा सेंजा थुमजागा मरी लेनेना former APSC की Chairman Rakesh Paul bu fine ओइना लुपा लाख अनि थियन किबगा लोइनेना चही तरा मरी कैसुम संगदा लेनेना बा फादोक पीख्रे Agricultural Development Officer की थबक लौबदा सेंजा थुमजागा मरी लेनेना ngasi court na chenaba miyoi kuntra ga nithoi bu फादोक पीखिबनी केस असिदा चेनबा बसंत कुमार दोले अमदी Samedur Rahman buna lupa lising yangkai fine thian duna chahi tara kaisum sangda lainana ba phadok pikre nakalama romdana chenaba candidate kunga mapan buna lupa lising tara fine thian baga loinana chahi mari kaisum sangda lainana ba phadok pikhi panba yabadi kumja lising ani ge supna tara tareta Prevention of Corruption Act ki makhada former Assam Public Service Commission gi chairman Rakesh Paul yauna miyoi kuntra nithoi ki mathakta case file tawrakraba matungda chatliba tha asigi July gani thoida court na mara lairi haina lauthokibani Jiribam Higher Secondary School Vidyanagar Multi Sports Utility Auditorium Hall amadi Jingdong Laikai Upper Primary School de lariba relief camp ahumda Kaisamthong Assembly Constituency ki MLA sapam Nisikant Singh gi team Nisikant na nongmada changraga yadraba chana thaknaba potlam kaya relief camp sing da khusinakre team Nisikant ki member oiriba Maibam Prafulo na paumi sing da haikibada Manipur da thokliba irang asi chahi ama henjalakle maram aduna laingak na athupa matamda loisin biu haina fongdoki Vidyanagar Relief Camp ta lairiba Laukoi Pungdagi N Nabachandra Singh Kauba miyoi amana hairakibada Relief Camp masida lairiba miyamna awaba kaya mayokna duna lairi masi lengak na miyeng changbiduna makhoibu athuba matamda mayumda laihanbiu haina fongdokhi Moyina aroibda aina hajaningi sakada hojiji kuire akoisi sahi ama hindale amna mawumda leibase adu athu matamda haiba yang si lochen biduna Nena taba Manipur ma in sino leba Manipur ma wahalasi haba wahalasi in nakai degi ehana media le thonga indukchari in sikantana iya khare aduna aikogi hogi relief camp da lairiba condition sisu yamna wai aikogi thawdok 2023 dagi holaki ba thawdok siga magi leinana mafam sida yamna khudcha da bak condition am da mayong nari masi aikogi Manipur government gi maikai dagi su atuba matam da santi pubirak na ba aikogi relief camp da leijari ba inda singi site gi su Manipur sarkar da aikoina masi yamna request tawjari Thobal Hau Khutalaiba Peace and Freedom Academy ki mahairoi tara taruk ngasi ayuk pung mari makhai taba matamda hostel dagi mangkhri hairi school asigi principal na Thobal police station ki officer in charge da missing report asi thangalakibani
School asigi staff amadi oja singna hostel manungda kupna thibada mahiroi sing asi thiba phangdabadagi missing report asi thangalakibani hairi mahiroi tara tarukma class 10 tamliba mahiroi sing ngaktani makhoi butek takaidana halalakpada miyamna mateng pangbiyu hairi Manipur yauna Nagaland, Manipur, Mizoram amadi Tripura da hayeng leibakpopa numittagi hauraga lakadoriba sagolse numit fauba akanba moongda nong taraba yai haina India Meteorological Department IMD na hairi IMD ki matung inna Himachal Pradesh, Uttarakhand amadi East Rajasthan da lakadoriba numit mangani asida mayai oiratna nong chugani hairi Jammu Kashmir, Ladakh, Gilgit Baltistan, Muzaffarabad, Punjab, Haryana, Chandigarh, Delhi, Uttar Pradesh amadi West Rajasthan dasu lakadoriba numit mangani asida nong chugani hairi East Rajasthan da ngasi nong chugani hairi West Uttar Pradesh, Himachal Pradesh amadi Uttarakhand da yumjakasha numita nong chugani hairi lakadoriba yumjakasha numita Jharkhand da nong kanna chugani hairi India की प्राइम मिनिस्टर नरेंद्र मोदी का मणिपुर की चीफ मिनिस्टर नोंगथोंबम बिरेन का कांगलुप की इरांग हौरखिबा कुमजाली सिंगनिगा सुपना कुलुमदोगी मेगी तांग ओहुमगी मतुंगदा अहानबो ओइना ngarang इंडिया की कोनुंग न्यू दिल्ली दा उनखरे हाइना नेशनल मीडिया ना रिपोर्ट तौरी Prime Minister amadi Chief Minister unabaduda Defense Minister Rajnath Singh amadi Home Minister Amit Shah su saruk yakhi CM Biren haukiba numit kharani asida PM Modi na athoiba mithunglen oiduna pangthokiba Niti Aayog amadi BJP na laingakpa Chief Minister amadi Deputy Chief Minister Singh gi oiba Ministers Conclave ta saruk yanabagi damakta Delhi da lairakhibani famkiba mifam sing adu khungangdagi hauraga lairaba lehendaba lebak ama ohenanaba pandam thambaga loinana tongan ba chawkhat thaurangi tang da khana nei nakhi chahi ama helaba lana sida PM Modi na wangang khidaba amadi CM ga unadaba gi matang da Manipur gi miyam na ngasi fauba pendaba phongdok tuna lakhibani nakalama rom da ngarang ayu angan bada Congress ki General Secretary Jairam Ramesh na PM Modi na Ukraine ki khongchat chatringai natraga halaba matung da Chief Minister Nongthombam Biren ga tongana unaduna wari sana khrabara haibagi wahang hanglakibani panba yabadi kumjali singani ga supna kulhumdoigi megi tang ahum dagi haurakhiba irang asida miyoi chani ga kunga mathoi laikhidaba ga loinana lising homfu henbana lanjen aduna lairibani Paris Olympic 2024 ge nini chanba numita India ki shooter Manu Bhaker na women's 10 meter air pistol event ta bronze medal fangduna India ki medal tally hangdokre shooter Manu Bhaker na shooting masana da Olympic ki medal loba ahanba India ki nupi sanaroi oiri shooter Ramita Jindal amadi Arjun Bahuta su women's 10 meter air rifle amadi men's 10 meter air rifle event ta mathang sitna final da changbangam kre badminton women's single ta India ki PV Sindhu na Maldives ki Fatima Nabaha Abdul Razak pu point kun mapan thoi taruk ta yamna laina minute kun ga mapan gi manung da maithiba pikhi Women's boxing 50 kg event ta Indian boxer Nikhat Jarin na Germany gi Maxi Karina Cleogerbu round kuntrani thoi da maithiba pikhi rowing da India gi Balraj Panwar na men singles sculls ta quarter final changkre table tennis ta India gi top rank woman paddler Siza Akulana round of 32 da qualify oikre nakal amarom da India gi tennis campaign ngarang loisinkhre Sumit Nagal amadi Rohan Bopana amasung N Sriram Balaji gi pair na makhoi gi opening match round sing da maithi hore